Thoubal district ki manungda leiba chingkakpi haina khangnaba khun tara henbagi ahenba eshing chingthokpham oiriba Tekcham amadi Kakching ga tainabada leiba yamna maru oiba tural asi landslide touduna phunjillaga leibana marum oiraga khunjasingi lau amadi ngagi farm kaya thumjillakpadagi khamthengna waraba prajasingi awaba koknabagi damak TUCO TEKCHAM AMADI Tekcham Gram Panchayat ki chairperson ga loinana Kakching gi clubs organization singa khutsamnaraga numit mari ni chupna hairiba tural asi fatpagi thabak chathabada DC Thoubal ahanthem subas masamak Lengbiraktuna Mateng kaya Pangbiramba amadi makhata nasu pangkhigani haibagi wafam thambirambagi damak Tekcham United Clubs organization TUCO amadi Tekcham Gram Panchayat ki chairperson gi maikaidagi thagatpa phongdorakli chingkakpi haina khangnaba ten tharomdagi ju ising lakpa Kakching lomdagi su lakpa adagi langathel lomdagi su lakpa khongjom turendagi su lakpa punamak tillaga sakhiba jaga ama koi landslide tawdagi phunjangibadagi akoi gi Thoubal district ki sar DC sobasna lakpiduna mafam asida yengsinbirame aduga mahna su thau liter chama ma gi tokan mayamda sinabirami makhata na awatpasing darkar oibasing do mangonda si thagalau haidna ngasi sarni sajan tawbiri masigi damakta Thoubal district ki DC bu ikai khumnaba utsabago noina mayamna thagachari